hangam achaubuji pere kitang thokle tu silaje masa nuaite madi masa nuaitre dinjang hawu natre di chati mayam tu se hangam ga konana handak airport gi phari ni aine yadaba laloli tik tawe hangam lalol le me tu phari ni wakhan nuaite bidan ta sarora nang do wakhan nuaite ba sai ro ui ro thaba ku phoje ko gi kana gu mo di koi kangu je thawin thok leite da hair tu je ko Kaya so ito sanga sungtok tholok ti lo na thuma ka to ide lok pusa ni ro ai aron na thukara to ya dre no nei kaya no sidi so ide kari no khara di se maga lera mene sidia ai phoi no ba re aron na thukara to ye tong ni singju ai na aron na tong ni de na gi pocket ne pocket pa sa so ha te ba ni ba ri ai khonga ho pe kon ho bom lai ne adu ine ye mo da Sikai di tingna re no mai ama pari ja. La asi de khor je la. Maya memo akoi gi di nungda oiram gi ngak singju. Chakom am ta jage na chakom khar chaw chakom ta jage na. Ti silana haina ba tong ba haina ba leitna mana sema me aduna chakom tak chajarake. Sikaran je ho mathakdagi hek pachatpagi tholakpada papa kai yengi kai gar putora adina yaurumdara Jamaya madudi khara besi ku thau hanan gi ge pot khare heke adi hangam kari kara khare hechan ge adu duga mathak se khanba yabrenge natu di ko khoi yende mana je kang ba hojele ba sa ba hor ku yam kiem hore hangam he to thaba to pa tawna no adu loraga mayam hangam ngasi charam ta thoge nga taw kharam je leiri adu duna silaje masa nuaite madi masa nuaitre dinjang hawu natre di chati adu da ina Sila na samdo sida yung dane maru kokro sa ina chap 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 yung tar ko man mo hayna di kai no tora hoji yare sidai sinera as hayna di tungdo urabudi kem taw deu ko sangi asan dina krak pedi khora ta ta inkala ko ge kai no mal tai mo sang ji samdo Dai ngon me sun ti da le hangam khitang chawrap to hai tare ne si jina last oi ni hangam je ha atai di hoi chumna masa hullaga masa oin chab do adu da tar ani ba ai adu ising chai selam bane khitang aduna loi mot la law gam tor adu phajin chaw khulak tro du ja handaki hangam ma chaw buje pere khitang thogle tu aduna ngasi lo shelage sisina na han to piya ga thamo gi buda ibo khaza chaw adi aina si tha ba nang na ka su chaw ro yen taw do si kanai mai ya le to mar mar ta di aina akhang kan ba gi kanab ju dum lakra atra di ne mitu da nang na chana phona da amuk su tha do me si dai da an taw do kona da budo chara khada budo adu si matam de si hapa junang pharue si jina picture pikpani pambi anium hapa ga chara kamai phadui no ba khoi gi kaino mu khudum bi mu wang ba pambi nang hujik pai to adu pai ba adu ma pambi ahum mari hapa ga kamai chara phadui no ba adu ngasi di pambi ani hum duna ke am chawre sang you're right miss mati antulon ge ahai bedang adu si jina shala ka dori to ri de ngasai ma English cover ma kaino chaku program to gin khar di to kan English cover pa na ti chaku pa du da chak to sab du da to yong ni have ne adu mai na hai ni hai ta ga de ai English cover du da dum chak to la sa ra ge pa da ju hai ni hai ta ra chak yaw dro English cover du ma sa ro da na du ga
ꯅꯍꯥꯟ ꯆꯩꯔꯥꯎꯕꯒꯤ ꯃꯣꯅꯤꯀꯥꯗꯤ ꯂꯩꯔꯨꯕ ꯌꯣꯡꯆꯥꯛꯇꯣ ꯑꯔꯨꯕ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯊꯋꯥꯏ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯂꯥꯕꯨꯗꯤ ꯃꯥꯗꯤ ꯃꯔꯨ ꯆꯥꯕꯅꯤꯅ ꯀꯔꯤꯝ ꯈꯟꯗꯦ ꯍꯥꯏꯗꯤ ꯃꯔꯨ ꯆꯥ ꯍꯩꯇꯕꯅꯤꯅ ꯑꯩ ꯆꯥꯔꯁꯨ ꯂꯣꯏꯅꯃꯛ ꯆꯥ ꯉꯝꯗꯦ ꯃꯥꯅꯤ ꯌꯥꯝꯃꯛꯑꯗꯤ ꯃꯔꯨ ꯉꯥꯏꯔꯛꯑꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯗꯣ ꯑꯗꯨ ꯃꯤ ꯈꯔꯗꯤ ꯃꯔꯨꯗꯣ ꯁꯤꯂꯥ ꯀꯪꯍꯜꯂꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯋꯥꯏ ꯃꯪꯒꯟ ꯆꯥꯕꯗꯅ ꯆꯥꯛ ꯆꯥꯕꯗ ꯑꯩꯈꯣꯏ ꯉꯥ ꯑꯌꯥꯏꯕ ꯆꯥꯕ ꯒꯗꯧ ꯁꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯃꯤ ꯆꯥꯕꯗꯤ ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯏ ꯃꯃꯥꯗꯣ ꯑꯥ ꯒꯤꯇꯥꯏ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯏꯌꯦ ꯃꯤ ꯈꯀ ꯑꯔꯣꯕꯗꯣ ꯁꯨꯃꯥꯏꯅ ꯄꯥꯟꯕꯗꯣ ꯑꯗꯩ ꯈꯣꯛꯑꯒ ꯑꯗꯨꯝ ꯆꯥꯏ ꯃꯣꯏꯗꯤ ꯐꯖꯅ ꯍꯩꯅꯩ ꯍꯥꯏꯕ ꯑꯗꯨ ꯍꯩꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯇꯨꯁꯤ ꯍꯪꯒꯥꯝꯒ ꯀꯣꯟꯅꯅ ꯍꯟꯗꯛ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯐꯥꯔꯤꯅꯤ ꯑꯥꯏꯅ ꯌꯥꯗꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯩ ꯍꯪꯒꯥꯝ ꯂꯂꯣꯟ ꯂꯩꯔꯝꯃꯦꯅ ꯇꯨ ꯐꯥꯔꯛꯏꯅꯤ ꯃꯥꯟꯗ꯭ꯔꯣ ꯃꯥꯏ ꯈꯨꯐꯝꯁꯤꯁꯨ ꯃꯇꯝ ꯅꯠꯇꯅ ꯍꯪꯒꯥꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦ ꯍꯪꯒꯥꯝ ꯊꯥ ꯂꯩꯔꯝꯃꯦꯅ ꯅꯠꯇ꯭ꯔꯗꯤ ꯑꯁꯦꯡꯕ ꯃꯥꯜꯂꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤꯗ ꯑꯝꯇ ꯁꯥꯔꯛꯎꯔꯥ ꯅꯪꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯏꯔꯣ ꯎꯏꯔꯣ ꯃꯈꯥꯗ ꯌꯦꯡꯗꯔꯤꯅꯤ ꯀꯩꯅꯣ ꯃꯤꯠ ꯇꯣꯡꯕꯒꯤ ꯎꯏꯕ ꯃꯥꯟꯕꯅꯦ ꯑꯗꯨꯔꯣ ꯃꯈꯥ ꯌꯦꯡꯗꯕꯗ ꯍꯪꯒꯥꯝꯁꯦ ꯂꯣꯏꯔꯦꯅ ꯁꯣꯝꯗ ꯍꯪꯒꯥꯝꯒ ꯃꯥꯜꯒ ꯀꯣꯟꯅꯅ ꯄꯣꯠꯀ ꯀꯣꯟꯅꯅ ꯐꯣꯇꯣ ꯀꯥꯞꯊꯣꯛꯎꯔꯕ ꯃꯇꯨꯡꯗ ꯍꯪꯒꯥꯝ ꯑꯃꯨꯛꯁꯨ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯄꯦꯅꯥꯜꯇꯤ ꯌꯥꯝ ꯆꯥꯎꯗꯣꯔꯦ ꯃꯇꯝ ꯅꯠꯇꯅ ꯍꯪꯒꯥꯝ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯏꯔꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯊꯥꯔꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯍꯪꯒꯥꯝ ꯆꯔꯥ ꯑꯃꯗꯤ ꯊꯣꯛꯑꯦ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯩ ꯊꯥꯜꯂꯒ ꯅꯨꯃꯤꯗꯥꯡꯐꯥꯎ ꯀꯩꯅꯣ ꯇꯧꯔꯦ ꯊꯕꯛ ꯁꯨꯔꯦ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯡꯇꯣꯟ ꯀꯔꯤ ꯀꯔꯥꯗꯣ ꯈꯔ ꯊꯥꯗꯣꯛꯄꯅꯤ ꯍꯥꯟꯅ ꯆꯦꯔꯪꯗ ꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯩ ꯀꯥꯕꯛ ꯊꯥꯈꯤꯕꯗꯣ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯕꯣꯔꯥꯗ ꯇꯧꯔꯒ ꯁꯤꯂꯥꯟ ꯊꯥꯗꯣꯛꯑꯦ ꯃꯌꯥꯡꯇꯣꯟꯒꯤꯗꯤ ꯁꯤ ꯕꯣꯔꯥꯁꯤꯅ ꯆꯞ ꯆꯥꯏꯌꯦꯕ ꯃꯩ ꯊꯥꯜꯂꯤꯅꯤ ꯃꯩ ꯊꯥꯜꯂꯒ ꯊꯕꯛ ꯈꯨꯐꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯊꯧ ꯏꯟꯊꯣꯛ ꯂꯩꯇꯦꯗ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯝꯖꯔꯨꯕꯅꯤꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯤ ꯑꯃꯨꯛ ꯁꯥꯕꯅꯤꯅ ꯁꯨ ꯉꯝꯗꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯤ ꯁꯦꯝꯃꯛꯄꯅꯤ ꯉꯁꯤ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯦ ꯁꯣꯝꯗ ꯑꯩꯅ ꯀꯩꯅꯣꯁꯨ ꯑꯁꯤꯒꯤ ꯃꯇꯥꯏꯒꯤ ꯁꯤꯗ ꯂꯩꯕ ꯕꯣꯔꯥꯗ ꯂꯩꯁꯦ ꯑꯁꯤ ꯇꯦꯕꯤꯒꯁꯨ ꯂꯣꯏ ꯊꯥꯗꯣꯛꯏꯅꯤ ꯃꯌꯥꯡꯇꯣꯟ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯊꯥꯗꯣꯛꯑꯦ ꯉꯁꯤꯒꯤ ꯍꯥꯟꯅ ꯕꯣꯔꯥ ꯃꯆꯥꯗ ꯂꯩꯔꯝꯕꯗꯣ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯆꯦꯔꯪ ꯃꯆꯥ ꯃꯆꯥ ꯍꯥꯏꯗꯤ ꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯌꯥꯡꯇꯣꯟꯅ ꯆꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯂꯩꯕꯗꯒ ꯀꯩꯅꯣꯒ ꯐꯗꯤꯒꯣꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯥꯞꯄꯛꯄ ꯆꯦꯔꯪ ꯃꯆꯥ ꯃꯆꯥꯗꯣ ꯑꯗꯨꯗ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂ ꯊꯝꯕꯅꯦꯕ ꯈꯤꯇꯪ ꯆꯥꯎꯔꯛꯑꯒ ꯍꯣꯡꯇꯣꯛꯅꯕꯅ ꯑꯗꯣ ꯍꯧꯖꯤꯛ ꯕꯣꯔꯥꯁꯦ ꯁꯪꯇꯣꯛꯑꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥ ꯈꯔꯒ ꯍꯋꯥꯏ ꯃꯨꯕꯤꯒ ꯍꯧꯔꯝꯕꯗꯣ ꯐꯣꯏꯗꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯕꯣꯔꯥ ꯍꯪꯒꯥꯝꯒꯤꯁꯨ ꯑꯗꯨꯒꯤ ꯕꯣꯔꯥ ꯁꯪꯉꯛꯄꯗꯨꯅ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯄꯣꯠꯁꯦ ꯁꯨꯝ ꯔꯣꯇꯦꯁꯟ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯁꯨ ꯒ꯭ꯔꯤꯟ ꯅꯦꯠ ꯈꯜꯂꯦ ꯃꯌꯥꯝꯅ ꯀꯩꯅꯣꯁꯦ ꯄꯣꯠ ꯆꯩ ꯍꯦꯛ ꯁꯝꯃꯔ ꯌꯧꯔꯛꯄꯒꯤ ꯑꯩ ꯀꯪꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯃꯌꯥꯝꯅ ꯒ꯭ꯔꯤꯟ ꯅꯦꯠ ꯑꯃ ꯈꯟꯖꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯐꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯒ꯭ꯔꯤꯟ ꯅꯦꯠ ꯑꯃ ꯈꯟꯖꯜꯂꯦ ꯑꯗꯨ ꯌꯦꯡꯒꯦ ꯍꯟꯗꯛꯇꯤ ꯈꯔ ꯀꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯁꯝꯃꯔꯒꯤ ꯃꯇꯝꯗ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯁꯤꯗꯩꯗ ꯒ꯭ꯔꯤन ꯅꯦꯠ ꯈꯜꯂꯛꯄꯒꯤ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯎ ꯃꯣꯔꯣꯛꯁꯤꯒ ꯅꯄꯥꯛꯄꯤꯁꯤꯒꯅꯦꯕ ꯑꯩꯅ ꯌꯥꯝꯅ ꯍꯟꯗꯛ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯔꯤꯁꯦ ꯅꯄꯥꯛꯄꯤꯁꯦ ꯃꯦ ꯖꯨꯟ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯁꯤꯌꯦꯕꯀꯣ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯔꯝꯅꯤ ꯍꯧꯖꯤꯛꯁꯤꯁꯨ ꯈꯨꯐꯝꯅꯤ ꯍꯥꯏꯗꯤ ꯃꯅꯥꯗꯤ ꯈꯤꯇꯪ ꯄꯥꯛꯄꯒꯤ ꯆꯥꯡꯗꯤ ꯍꯟꯊꯔꯛꯑꯦ ꯑꯗꯨꯒ ꯁꯥꯡꯕꯒꯤ ꯆꯥꯡꯗꯤ ꯌꯦꯡꯉꯨ ꯑꯩ ꯈꯨꯠꯁꯤꯗ ꯌꯦꯡꯉꯨ ꯁꯤ ꯃꯈꯣꯡꯐꯧꯗ ꯑꯩ ꯁꯤ ꯈꯨꯠ ꯂꯩꯕꯥꯛꯁꯤ ꯊꯝꯃꯦꯗꯅ ꯅꯥꯀꯨꯞꯄꯤꯅ ꯁꯥꯡꯕꯒꯤ ꯆꯥꯡꯁꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯁꯤ ꯀꯩꯅꯣ ꯌꯧꯔꯤꯅꯤ ꯁꯤꯒ ꯀꯔꯤ ꯁꯤ ꯀꯣꯟꯁꯤꯟꯕꯁꯦ ꯃꯃꯤꯡꯁꯦ ꯁꯤꯁꯦ ꯍꯦꯜꯂꯤꯅꯦꯕ ꯃꯣꯏ ꯈꯨꯗꯨꯞ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯗꯨꯞ ꯑꯃꯁꯦ ꯁꯥꯡꯕ ꯍꯦꯜꯂꯤꯅꯦꯕ ꯅꯄꯥꯛꯄꯤꯁꯦ ꯐꯖꯅ ꯁꯥꯡꯉꯦꯕꯀꯣ ꯁꯤꯒꯤ ꯅꯄꯥꯛꯄꯤꯁꯤꯡꯁꯦ ꯐꯖꯅ ꯁꯥꯡꯉꯤ ꯃꯈꯥꯗ ꯈꯨꯠ ꯆꯞ ꯇꯤꯡꯅ ꯊꯝꯃꯤꯅꯦꯕ ꯆꯞ ꯇꯤꯡꯅ ꯊꯝꯃꯀꯥꯟꯗ ꯁꯤ ꯌꯧꯔꯀꯥꯟꯗ ꯁꯤ ꯅꯄꯥꯛꯄꯤꯁꯤꯅ ꯍꯦꯟꯇꯣꯔꯛꯏꯁꯦ ꯄꯥꯝꯕꯣꯝ ꯌꯧꯒꯦ ꯇꯧꯔꯦ ꯑꯗꯨꯅ ꯅꯄꯥꯛꯄꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯔꯝꯃꯒ ꯁꯝꯃꯔꯁꯤ ꯌꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯈꯨꯠꯁꯥꯁꯤꯗ ꯉꯥꯡꯁꯤꯜꯂꯛꯑꯒ ꯈꯔ ꯉꯥꯡꯁꯤꯜꯂꯛꯑꯅꯤ ꯉꯥꯡꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯩꯗꯧꯒꯦꯕꯨ ꯃꯔꯥꯁꯦ ꯂꯣꯏ ꯃꯅꯨꯡꯗ ꯄꯠꯂ ꯃꯇꯣꯟꯗ ꯄꯠꯆꯔꯛꯀꯅꯤꯕ ꯄꯥꯝꯕꯤꯁꯦ ꯍꯧꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯈꯔ ꯅꯤꯡꯊꯝꯊꯥ ꯆꯪꯉꯒ ꯑꯃꯨꯛ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯒ꯭ꯔꯤꯟ ꯅꯦꯠꯁꯦ ꯈꯜꯂꯒ ꯈꯤꯇꯪ ꯀꯟꯕ꯭ꯔꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯈꯪꯗꯦ ꯉꯝꯒꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯑꯗꯒꯤ ꯑꯃꯅ ꯎ ꯃꯣꯔꯣꯛꯁꯤꯅ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯒ ꯄꯥꯟꯕ ꯉꯝꯗꯕ ꯁꯥꯕꯁꯤꯗ ꯈꯔ ꯄꯥꯜꯂꯝꯃꯅꯤ ꯑꯍꯥꯟꯕꯗ ꯑꯗꯩꯗꯤ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯤꯗ
ꯃꯦ ꯁ꯭ꯋꯥꯏꯁꯤꯐꯥꯎꯗ ꯈꯔ ꯄꯥꯜꯂꯝꯃꯅꯦꯕ ꯑꯦꯄ꯭ꯔꯤꯜ ꯂꯣꯏꯁꯤꯜꯂꯛꯄ ꯃꯦ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯁꯦ ꯑꯗꯒꯤꯗꯤ ꯀꯩꯗꯧꯒꯦꯕ ꯃꯄꯥꯟꯁꯦ ꯇꯤꯡꯈꯠꯇꯅ ꯁꯥꯔꯒ ꯄꯪꯀꯦꯟꯗ ꯀꯦꯜꯂꯅꯤ ꯁꯥꯃꯟꯕꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯏꯕ ꯉꯝꯗꯦꯕ ꯄꯥꯟꯕ ꯉꯝꯗꯦꯕ ꯃꯃꯥꯡꯗ ꯑꯩ ꯐꯅꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯣꯔꯣꯛꯇꯨ 11 12 ꯃꯨꯛꯇꯤ ꯄꯥꯜꯂꯝ ꯃꯥꯅꯤ ꯎ ꯃꯣꯔꯣꯛꯇꯣ ꯐꯖꯕꯗꯤ ꯄꯥꯜꯂꯤꯗꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯐꯖꯕ ꯄꯥꯜꯂꯝꯃꯒ ꯀꯣꯟꯅ ꯃꯄꯥꯟ ꯌꯥꯝ ꯁꯥꯒꯠꯂꯒ ꯌꯥꯝ ꯄꯥꯜꯂꯛꯀꯗꯧꯕ ꯃꯇꯝꯗꯨꯗ ꯁꯥꯕꯗꯨꯗ ꯀꯩꯅꯣ ꯉꯝꯗꯦꯕ ꯄꯥꯟꯕ ꯉꯝꯗꯗꯅ ꯂꯣꯏ ꯀꯦꯟꯗꯅ ꯃꯥꯡꯈꯤꯕꯅꯤ ꯑꯗꯒꯤ ꯌꯦꯟꯗꯦꯝꯁꯤꯁꯨ ꯃꯅꯥꯁꯦ ꯀꯪꯁꯤꯟꯕ ꯈꯔ ꯍꯧꯔꯨꯔꯕꯅꯤ ꯁꯥꯕꯒꯤ ꯁꯤꯗꯩꯗ ꯀꯦꯝꯁꯤꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯀꯦꯝꯁꯤꯜꯂꯨꯁꯦ ꯀꯦꯗꯦꯛ ꯀꯦꯝꯕ ꯍꯧꯔꯨꯔꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯁꯤ ꯈꯟꯖꯜꯂꯒ ꯁꯤ ꯃꯌꯥꯏꯁꯤꯗ ꯄꯨꯜꯂꯒ ꯊꯝꯃꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯗꯤ ꯑꯁꯥꯕ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯁꯦ ꯐꯖꯅꯕꯅꯦꯅ ꯁꯟꯗꯣꯛꯑ ꯊꯝꯗꯕ ꯄꯨꯜꯂꯞ ꯖꯒꯥ ꯑꯝꯗ ꯇꯥꯁꯜꯂ ꯊꯝꯕ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯁꯦ ꯀꯟꯕ ꯉꯝꯕꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝꯅ ꯋꯥꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯆꯨꯝꯁꯨ ꯆꯨꯝꯕ꯭ꯔꯥ ꯈꯜꯂꯦ ꯑꯩꯅ ꯑꯗꯣ ꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯤ ꯈꯔ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯑꯒ ꯊꯝꯃꯤꯁꯦ ꯁꯤꯁꯨ ꯑꯩ ꯊꯝꯃꯣꯏꯕꯀꯣ ꯄꯨꯂꯞ ꯑꯁ꯭ꯋꯥꯏꯒꯤ ꯅꯥꯄꯥꯛꯄꯤ ꯍꯧꯔꯤꯕ ꯑꯁ꯭ꯋꯥꯏꯁꯤꯗ ꯄꯨꯂꯞ ꯇꯥꯁꯜꯂ ꯊꯝꯗꯣꯏꯅꯦꯕ ꯄꯣꯠꯁꯦ ꯑꯗ ꯑꯩꯅ ꯊꯥꯒꯗꯧꯕ ꯈꯣꯠꯀꯗꯧꯕ ꯈꯔ ꯋꯥꯠꯂꯤꯕ ꯑꯗꯨ ꯋꯥꯠꯄꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯃꯦ ꯖꯨꯟꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯕꯁꯨ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯊꯥꯒꯗꯧꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯄꯨꯂꯞ ꯑꯁ꯭ꯋꯥꯏꯗ ꯇꯥꯁꯜꯂ ꯊꯝꯒꯦꯅ ꯇꯧꯅꯤ ꯑꯗꯨ ꯀꯩꯅꯣꯁꯤꯁꯨ ꯀꯔꯤꯕ ꯃꯌꯥꯡꯇꯣꯟꯁꯨ ꯈꯔ ꯆꯥꯎꯔꯛꯑꯕꯅꯤ ꯁꯤ ꯃꯌꯥꯡꯇꯣꯟꯁꯨ ꯈꯔ ꯆꯥꯎꯔꯛꯑꯦ ꯃꯌꯥꯡꯇꯣꯟꯁꯦ ꯀꯩꯅꯣ ꯂꯥꯛꯑꯒ ꯍꯦꯛ ꯆꯥꯊꯣꯛꯏꯌꯦ ꯏꯁꯀ꯭ꯋꯥꯔꯦꯜ ꯂꯥꯛꯑꯒ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧ ꯃꯥꯅꯤ ꯍꯥꯎ ꯃꯥꯅꯤ ꯃꯣꯏꯅ ꯆꯥꯗꯕꯁꯤꯁꯨ ꯂꯩꯇꯦ ꯁꯤꯗ ꯑꯄꯔꯥꯖꯤꯇꯥ ꯑꯃ ꯍꯧꯔꯛꯑꯦ ꯁꯤꯜꯂꯛꯑꯒ ꯁꯤꯁꯦ ꯂꯥꯏ ꯀꯠꯅꯕ ꯇꯣꯉꯥꯟꯅ ꯊꯥꯗꯣꯛꯄꯤꯗ ꯌꯥꯔꯣꯏ ꯑꯄꯔꯥꯖꯤꯇꯥ ꯃꯃꯥꯡ ꯍꯧꯈꯤꯕꯗꯨꯒꯤ ꯑꯁ ꯑꯩ ꯁꯤ ꯌꯦꯡꯗꯕꯗ ꯑꯦꯟꯖꯤꯟꯒꯤ ꯈꯨꯠꯆꯧ ꯊꯑꯣꯏꯅ ꯊꯥꯗꯕ ꯄꯣꯠꯁꯤꯗꯗꯤ ꯐꯔꯤꯕ ꯈꯨꯐꯁꯦ ꯑꯩꯉꯣꯟ ꯂꯩꯍꯥꯎꯁꯦ ꯃꯥꯅ ꯂꯣꯏ ꯆꯨꯝꯊꯣꯛꯑꯕꯅꯤ ꯁꯤꯁꯤꯅ ꯃꯨꯈꯤ ꯄꯥꯟ ꯁꯤꯅ ꯀꯩꯅꯣꯗ ꯆꯋꯥꯏꯗ ꯍꯥꯞꯄ ꯊꯣꯡꯉꯦ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯈꯣꯟꯁꯦ ꯑꯗꯨ ꯁꯤꯁꯤꯅꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯥꯒꯠꯂꯛꯄꯅꯤꯅ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯍꯋꯥꯏꯁꯤꯁꯨ ꯈꯔ ꯃꯅꯥꯁꯦ ꯉꯥꯡꯁꯤꯜꯂꯛꯑꯦ ꯁꯥꯕꯁꯤꯗ ꯇꯧꯔꯤ ꯃꯥꯅꯤ ꯄꯥꯟꯕꯗꯤ ꯈꯔ ꯄꯥꯜꯂꯛꯏꯕꯅꯦ ꯃꯆꯥ ꯄꯥꯟꯈꯠꯂꯛꯏꯕꯅꯦ ꯍꯋꯥꯏꯁꯤꯗꯩꯗ ꯆꯨꯔꯣꯡ ꯄꯥꯜꯂꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯥꯜꯂꯤ ꯁꯤꯗꯤ ꯆꯥꯕꯕꯨ ꯌꯥꯔꯅꯤ ꯃꯄꯨꯡ ꯄꯨꯔꯥ ꯐꯥꯔꯛꯑꯦ ꯆꯝꯐꯨꯠ ꯆꯥꯒꯦꯔꯥ ꯀꯥꯡꯁꯣꯏ ꯆꯥꯒꯦꯔꯥ ꯁꯤ ꯃꯅꯥ ꯀꯪꯁꯤꯜꯂꯛꯑꯦꯅꯦ ꯁꯤꯃꯗꯤ ꯁꯤ ꯃꯈꯥꯗꯁꯨ ꯂꯣꯏ ꯑꯔꯤꯕ ꯄꯥꯜꯂꯦ ꯁꯤ ꯀꯣꯕꯤꯁꯦ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕꯅꯤ ꯃꯥꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯁꯨ ꯈꯔ ꯑꯄꯤꯛꯄ ꯚꯦꯔꯥꯏꯇꯤ ꯑꯣꯏ ꯃꯥꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯐꯨꯜ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯩ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯁ ꯀꯟꯕꯗꯤ ꯈꯨꯀꯟꯅꯅꯤ ꯄꯤꯛꯆꯕꯩ ꯋꯥꯅꯤ ꯀꯟꯕꯗꯤ ꯂꯣꯏꯔꯦ ꯑꯁ ꯐꯖꯅ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯨ ꯃꯉꯥꯏꯔꯦ ꯁꯣꯝꯗꯁꯨ ꯈꯤꯇꯪ ꯊꯥꯒꯗꯕ ꯋꯥꯠꯂꯤ ꯍꯪꯒꯥꯝ ꯊꯥꯔꯝꯕ ꯂꯣꯏ ꯐꯨꯛꯇꯠꯈꯤꯕꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯈꯥꯏꯔꯒ ꯅꯨꯡꯁꯥꯈꯔ ꯌꯩꯍꯟꯕꯅꯦ ꯑꯗꯨꯒ ꯄꯣꯠ ꯑꯃꯃꯨꯛ ꯊꯥꯅꯕꯅ ꯑꯁꯣꯟ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯃꯔꯤ ꯆꯠꯅꯕ ꯁꯦꯝꯃꯤꯁꯦ ꯗꯁꯀꯨꯁꯅꯤ ꯈꯥꯃꯦꯟ ꯕꯥꯔꯃꯥꯁꯤꯀꯥ ꯐꯅꯌꯥꯝ ꯄꯥꯜꯂꯛꯑꯦ ꯑꯩ ꯎꯠꯂꯛꯀꯦ ꯅꯛꯁꯜꯂꯛ ꯕꯥꯔꯃꯥꯁꯤꯀꯥ ꯈꯥꯃꯦꯟꯁꯤꯗꯁꯨ ꯄꯥꯜꯂꯛꯑꯦ ꯑꯃꯗꯤ ꯐꯅꯌꯥꯝꯕꯨ ꯁꯥꯡꯉꯝꯃꯦ ꯁꯤꯁꯤꯅ ꯄꯥꯝꯕꯤ ꯑꯔꯤꯕꯗꯨꯅꯤ ꯃꯄꯥꯟꯗꯤ ꯐꯅꯌꯥꯝ ꯁꯥꯠꯂꯕꯅꯦꯕꯀꯣ ꯁꯤꯗꯁꯨ ꯄꯥꯜꯂꯦ ꯁꯤꯗꯁꯨ ꯑꯗꯣ ꯍꯟꯗꯛ ꯑꯍꯥꯟꯕꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯕꯥꯔꯃꯥꯁꯤꯀꯥꯁꯦ ꯑꯍꯥꯟꯕ ꯃꯄꯥꯟ ꯁꯥꯔꯛꯄꯁꯤꯡꯁꯦ ꯂꯣꯏ ꯀꯦꯜꯂꯦꯕ ꯑꯗꯨꯒ ꯃꯊꯪ ꯇꯞꯅ ꯄꯥꯜꯂꯛꯄ ꯁꯤꯗꯩꯗꯤ ꯃꯌꯥꯝ ꯄꯥꯜꯂꯛꯑꯅꯤ ꯁꯤꯅ ꯑꯅꯧꯕ ꯊꯥꯗꯣꯛꯄꯗꯨꯅꯤ ꯍꯟꯗꯛ ꯑꯍꯥꯟꯕ ꯄꯥꯜꯂꯤꯅꯤ ꯃꯄꯥꯟ ꯍꯟꯗꯛ ꯁꯥꯔ ꯀꯦꯟꯕ ꯌꯥꯕ ꯀꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯟꯈꯠꯂꯛꯏꯅꯤ ꯑꯗꯣ ꯑꯅꯧꯕꯁꯤꯅꯗꯤ ꯆꯥꯎꯗꯤ ꯆꯥꯎꯅꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯄꯥꯟꯕꯅꯤꯅ ꯃꯥꯗꯤ ꯆꯥꯎꯋꯦꯕ ꯁꯤꯗꯁꯨ ꯑꯃ ꯄꯥꯟꯈꯠꯂꯛꯑꯦ ꯁꯤꯗꯁꯨ ꯄꯥꯜꯂꯛꯑꯦ ꯃꯅꯥꯁꯦ ꯍꯟꯗꯛ ꯂꯣꯏ ꯀꯦꯟꯈꯤꯕꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯈꯥꯃꯦꯟ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯤꯅ ꯃꯄꯥꯟ ꯁꯥꯠꯂꯒ ꯃꯥ ꯀꯟꯅ ꯀꯦꯜꯂꯤ ꯀꯔꯝ ꯀꯥꯟꯗꯩ ꯄꯥꯟꯕ ꯍꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯔꯛꯄꯗꯤ ꯌꯥꯔꯕꯅꯤ ꯍꯟꯗꯛ ꯃꯄꯥꯟ fazana satlamaga fazana kiengi aduni kanga ahan me sumai dum taweba ba masika jo khamena khabi jo ahan ba sagalakpa jingje fazana mapan je satlamani aduga dum kanga kienba sije aina ahan ba sigi khamen jidagi adumai tawbuje khangeba aidi sigi khamen jidajo fazana mapan je satlani ba ta fazana satla kanda loi kienba amata be pandaba ada aidi kaigumba bera am lairabne na aidi mamangi chahi du da phuktatla langthokrage bo khalurabne haidi oirorena ai yumda jo hangi ima da jo
ꯏꯁꯤꯡ ꯋꯥꯠꯄ ꯑꯗꯨ ꯋꯥꯠꯄ ꯂꯩꯍꯥꯎ ꯋꯥꯠꯄꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯦꯟꯖꯟꯕꯁꯨ ꯇꯧꯗꯦ ꯆꯥꯡ ꯅꯥꯏꯅꯁꯨ ꯆꯥꯏ ꯂꯩꯍꯥꯎꯁꯨ ꯐꯖꯅ ꯍꯥꯞꯄꯤꯔꯤ ꯌꯦꯡꯉꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯀꯣꯟꯅ ꯃꯇꯝ ꯈꯔ ꯀꯦꯜꯂꯝꯃꯒ ꯀꯣꯟꯅꯗꯤ ꯍꯦꯛꯇ ꯐꯖꯅ ꯄꯨꯡ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯝ ꯄꯥꯜꯂꯦꯕ ꯌꯣꯝꯈꯩ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯍꯟꯗꯛ ꯄꯥꯜꯂꯛꯄ ꯍꯧꯔꯛꯀꯗꯧ ꯃꯥꯜꯂꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯝ ꯀꯦꯟꯈꯤꯕꯅꯤꯅ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯈꯤ ꯁꯤꯁꯤꯅ ꯍꯟꯗꯛ ꯋꯤꯟꯇꯔꯗ ꯊꯥꯈꯤꯕ ꯃꯌꯥꯡꯇꯣꯟꯅꯤ ꯑꯩꯅ ꯋꯤꯟꯇꯔ ꯃꯇꯝꯗꯨꯗ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯄꯥꯝꯕꯤ 3-4 ꯊꯥꯖꯤꯟꯕ ꯁꯤꯗ ꯁꯤꯁꯦ ꯍꯤꯡꯕ ꯐꯖꯅ ꯉꯝꯃꯦ ꯑꯗꯨꯗꯨꯅ ꯁꯤꯗꯤ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯕ ꯌꯥꯔꯦ ꯁꯣꯟꯒꯤ ꯀꯩꯅꯣꯁꯤꯅ ꯑꯅꯧꯕ ꯑꯃꯨꯛ ꯊꯥꯗꯣꯛꯄꯅꯦꯕ ꯁꯤꯁꯤꯅ ꯍꯨꯜꯂꯒ ꯁꯤꯁꯤꯅ ꯍꯥꯟꯅꯒꯤ ꯋꯤꯟꯇꯔꯁꯤꯃ ꯂꯥꯜꯂꯕ ꯃꯌꯥꯡꯇꯣꯟ ꯀꯥꯡꯕꯨꯅꯤ ꯁꯤꯁꯤꯅ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯁꯤꯂꯣ ꯁꯧꯒꯤꯁꯦ ꯍꯟꯗꯛ ꯑꯃꯨꯛꯇ ꯊꯥꯒꯦꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯈꯪꯅꯕ ꯃꯤꯗ ꯄꯨꯍꯜꯂꯛꯄ ꯆꯥꯔꯥꯁꯦ ꯃꯥ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔ ꯄꯤꯔꯛꯄꯅꯦ ꯃꯣꯏꯁꯨ ꯃꯌꯨꯝꯗꯗꯤ ꯍꯧꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯍꯧꯔꯛꯄꯒ ꯃꯍꯩ ꯂꯣꯏ ꯂꯤꯊꯣꯔꯛꯄ ꯋꯥꯅꯤ ꯅꯣꯛꯅꯤꯡꯉꯤꯁꯦ ꯌꯦꯡꯒꯦ ꯄꯥꯝꯕꯤꯁꯦ ꯑꯣꯏꯗ꯭ꯔꯒꯅ ꯃꯍꯩꯁꯦ ꯌꯥꯜꯍꯜꯂ ꯃꯍꯩꯁꯤꯗꯩ ꯃꯔꯨ ꯑꯃꯨꯛ ꯍꯨꯜꯂꯒ ꯍꯧꯖꯤꯛ ꯍꯧꯍꯜꯂ ꯂꯣꯏꯔꯦ ꯅꯣꯡꯃꯈꯥ ꯍꯟꯗꯛ ꯏꯆꯦꯅ ꯊꯦꯛꯑ ꯄꯤꯔꯛꯄꯗꯣ ꯏꯃꯥꯅ ꯏꯆꯦꯅ ꯑꯗꯨꯝ ꯄꯤꯔꯛꯄꯅꯤ ꯂꯣꯏ ꯍꯧꯕ ꯋꯥꯅꯤꯗ ꯃꯁꯥ 2-3 ꯊꯦꯛꯑ ꯄꯤꯔꯛꯄ ꯃꯇꯣꯟꯒ ꯃꯈꯣꯛꯀ ꯑꯩꯅ ꯃꯈꯣꯛꯁꯨ ꯄꯤꯔꯛꯑꯣ ꯃꯇꯣꯟꯁꯨ ꯄꯤꯔꯛꯑꯣ ꯀꯔꯝꯕꯗꯩ ꯍꯧꯒꯦ ꯌꯦꯡꯒꯦꯅ ꯑꯗꯣ ꯂꯣꯏꯅ ꯍꯧꯋꯤ ꯃꯈꯣꯛꯇꯨꯁꯨ ꯃꯇꯣꯟꯁꯨ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯌꯥꯎꯋꯤ ꯅꯣꯡꯃꯈꯥꯒꯤꯁꯨ ꯑꯗꯩ ꯃꯄꯥꯟ ꯁꯥꯔꯒꯁꯨ ꯑꯗꯨꯝ ꯍꯧꯋꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯐꯖꯅ ꯍꯧꯋꯦ ꯅꯣꯡꯃꯈꯥꯁꯦ ꯑꯝꯇꯕꯨ ꯁꯤꯗꯦ ꯊꯥꯔꯛꯄꯗꯨꯗ ꯍꯥꯏꯗꯤ ꯁꯤꯁꯤꯃꯗꯤ ꯍꯧꯗꯦ ꯍꯥꯏꯕꯗꯨꯃ ꯌꯥꯎꯗꯦꯕ ꯃꯣꯏꯅ 2-3 ꯄꯤꯔꯛꯄꯗꯣ ꯂꯣꯏ ꯍꯧꯋꯦ ꯁꯤꯒꯤ ꯍꯋꯥꯏꯟꯕꯤꯁꯤꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ ꯅꯍꯥꯟ ꯍꯪꯒꯥꯝ ꯊꯥꯕꯗꯨꯒꯤ ꯃꯔꯛꯇ ꯑꯩꯅ ꯁꯨꯝ ꯃꯔꯨ ꯑꯃꯅꯤ ꯍꯥꯞꯆꯤꯜꯂꯒ ꯄꯥꯝꯕꯤ 2-3 ꯈꯛ ꯊꯥꯕꯅꯤ ꯑꯗꯣ ꯃꯇꯝꯁꯦ ꯊꯦꯡꯉꯛꯄꯅ ꯑꯣꯏꯗꯧꯗꯤ ꯃꯥꯟꯗꯦ ꯈꯪꯗꯦ ꯍꯧꯖꯔꯁꯨꯅ ꯃꯇꯝ ꯈꯔ ꯌꯦꯡꯉꯕꯅꯤ ꯁꯤꯁꯦ ꯌꯦꯟꯗꯦꯝ ꯑꯃꯨꯕꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯕꯀꯣ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯅꯍꯥꯟꯋꯥꯏ ꯃꯈꯥꯗ ꯊꯥꯔꯝꯃꯦꯅ ꯍꯥꯏꯕ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯝꯕ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯈꯔ ꯂꯧꯔꯨꯕ ꯑꯃ ꯌꯥꯎꯕ ꯑꯗꯨꯗ ꯃꯔꯨ ꯃꯆꯥ ꯌꯥꯎꯔꯛꯏꯔꯥ ꯁꯤꯂꯥꯅꯗꯤ ꯌꯦꯟꯗꯦꯝ ꯑꯃꯨꯕꯤꯅꯦꯅ ꯍꯥꯏ ꯁꯤꯁꯦ ꯃꯇꯝ ꯈꯔ ꯍꯧꯍꯜꯂ ꯌꯦꯡꯉꯒꯦꯅ ꯄꯨꯛꯇ ꯇꯧꯔꯦ ꯌꯦꯟꯗꯦꯝ ꯑꯃꯨꯕꯤ ꯑꯣꯏꯔꯗꯤ ꯍꯧꯖꯔꯁꯅꯨ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯇꯦꯕꯤꯁꯤꯁꯨ ꯑꯩꯅ ꯍꯟꯗꯛ ꯐꯖꯅ ꯀꯩꯅꯣ ꯕꯣꯔꯥ ꯁꯤꯟꯇꯣꯛꯑꯒ ꯊꯥꯗꯣꯛꯄꯤꯕꯅꯤ ꯈꯤꯇꯪ ꯆꯥꯎꯕ ꯑꯝꯗ ꯍꯥꯟꯅꯒꯤꯗ ꯄꯤꯛꯃꯜꯂꯦꯅ ꯑꯗꯣ ꯁꯤꯁꯨ ꯐꯖꯅ ꯍꯧꯔꯛꯑꯦ ꯁꯤ ꯑꯩ 3 ꯀꯤꯈꯠꯂꯒ ꯐꯖꯅ ꯁꯦꯝꯕꯤꯈꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯍꯧꯖꯈꯤꯁꯅꯨ ꯀꯣꯂꯝꯅꯤꯁꯨ ꯐꯖꯅ ꯍꯧꯔꯦ ꯅꯍꯥꯟ ꯀꯩꯅꯣꯅꯤ ꯁꯤꯡꯖꯨꯁꯨ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯇꯪꯈꯥꯏ ꯑꯃ ꯑꯗꯣ ꯌꯥꯝ ꯊꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯈꯛ ꯊꯥꯕꯗ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯣꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯛ ꯆꯥꯕꯒꯤꯗꯤ ꯍꯥꯏꯗꯤ ꯃꯥꯗꯤ ꯌꯥꯝ ꯐꯒꯜꯂꯦꯕ ꯊꯥꯕꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤ ꯍꯥꯏꯗꯤ ꯁꯦꯕꯥꯁꯨ ꯏꯆꯪ ꯆꯪꯗꯕ ꯄꯪꯐꯗ ꯐꯕ ꯄꯣꯠꯅꯤ ꯗꯦꯜꯂꯤꯗ ꯑꯗꯨꯝ ꯌꯥꯝ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯇꯨꯅꯤꯡꯈꯣꯛꯇꯤ ꯃꯩ ꯇꯥꯔꯦꯍꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯨꯅꯤꯡꯈꯣꯛꯇꯤ ꯃꯌꯥꯝ ꯐꯔꯦ ꯁꯤꯁꯤꯅ ꯇꯈꯦꯜꯂꯩꯗꯨꯅꯦ ꯁꯤ ꯇꯈꯦꯜꯂꯩ ꯍꯟꯗꯛꯇ ꯊꯥꯗꯣꯛꯄꯗ ꯏꯃꯥꯅ ꯃꯅꯥꯎ ꯀꯩꯅꯣ ꯑꯃ ꯄꯤꯔꯛꯑꯒ ꯊꯥꯗꯣꯛꯄꯅꯤ ꯌꯥꯝ ꯐꯔꯦ ꯇꯈꯦꯜꯂꯩ ꯃꯔꯨꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯩꯒꯨꯝꯕ ꯐꯪꯗ꯭ꯔꯀꯥꯟꯗ ꯁꯤꯁꯦ ꯏꯔꯣꯝꯕꯗꯁꯨ ꯊꯔꯣꯏ ꯊꯣꯡꯕꯗꯁꯨ ꯍꯥꯞꯄ ꯌꯥꯝ ꯊꯤꯅ ꯍꯥꯎ ꯂꯩꯔꯝꯃꯤ ꯃꯅꯝꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯔꯒ ꯑꯗꯨ ꯁꯤꯁꯤꯃ ꯐꯖꯅ ꯊꯥꯔꯅꯤ ꯁꯤ ꯈꯔ ꯆꯥꯎꯊꯣꯛꯑꯒ ꯃꯆꯥ ꯂꯣꯡꯊꯣꯛꯑꯗꯤ ꯊꯥꯅꯤꯡꯕ ꯀꯥꯡꯕꯨꯗꯁꯨ ꯑꯗꯨꯝ ꯀꯣꯟꯅ ꯄꯤꯕ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯝꯇ ꯍꯧꯍꯟꯈꯤꯒꯦ ꯃꯄꯨꯡ ꯐꯥꯅ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯅ ꯌꯦꯡꯉꯣ ꯃꯅꯥꯁꯦ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯂꯣꯏꯅ ꯀꯪꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯤꯁꯦ ꯄꯥꯟꯗꯤ ꯄꯪꯄꯥꯟꯗ ꯄꯥꯜꯂꯤ ꯁꯤꯗꯒ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯊꯥꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯅꯠꯇꯦ ꯃꯇꯣꯟꯗ ꯍꯧꯖꯔꯛꯄ ꯀꯥꯡꯕꯨꯗꯨꯅꯤ ꯁꯤ ꯃꯇꯣꯟꯗ ꯍꯧꯖꯔꯛꯄꯁꯤꯅ ꯍꯦꯜꯂꯦ ꯐꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯊꯥꯔꯒ ꯐꯖꯅ ꯄꯥꯟꯗꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯥꯏ ꯄꯥꯝꯕꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯕ ꯑꯗꯨꯒ ꯄꯥꯟꯕ ꯌꯥꯎꯔꯛꯑꯂꯦ ꯃꯇꯣꯟꯗ ꯍꯧꯖꯔꯛꯄꯁꯤ ꯁꯤꯁꯤꯗꯤ ꯄꯪꯄꯥꯟꯗ ꯄꯥꯜꯂꯤ ꯁꯤ ꯐꯅꯌꯥꯝꯅ ꯁꯤ ꯈꯥꯃꯦꯟ ꯄꯥꯝꯕꯤꯁꯤꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ 7-9 ꯑꯍꯥꯟꯕ ꯄꯥꯟꯕꯗꯤ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯋꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯄꯤꯛꯏꯗꯅꯀꯣ ꯑꯍꯥꯟꯕꯗꯤ ꯁꯤꯒꯨꯝꯕ 2-3 ꯆꯥꯎꯕꯗꯣ ꯌꯣꯡꯅ ꯃꯌꯥꯝ ꯆꯥꯊꯣꯛꯈꯤꯕꯗꯣ ꯃꯃꯥꯡꯗ ꯑꯗꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯅꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯜꯂ ꯂꯩꯁꯦ ꯃꯌꯥꯝ ꯑꯃ ꯁꯣꯟꯗꯁꯨ ꯄꯥꯜꯂꯦꯕ ꯁꯤ ꯄꯥꯝꯕꯤꯁꯤꯃꯛꯇꯗ ꯑꯗꯨꯝ ꯍꯥꯏꯗꯔ ꯁꯤꯗ ꯆꯕꯟ ꯄꯥꯜꯂꯦ ꯐꯖꯅ ꯄꯥꯜꯂꯤ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯝꯅꯤ ꯊꯤꯔꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯄꯥꯝꯕꯤꯁꯦ ꯑꯁ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯔꯛꯑꯦ ꯊꯥꯒꯠꯅꯔꯛꯑꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯁꯤꯃꯗꯤ ꯌꯥꯝ ꯐꯩ ꯈꯣꯠꯂꯦꯅ ꯑꯗꯨꯒ ꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤꯗꯁꯨ 2 ꯁꯨꯕꯅꯦꯕꯀꯣ ꯌꯨꯝꯗ ꯃꯌꯥꯝꯁꯨ ꯈꯪꯉꯝꯕ ꯌꯥꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯇꯤꯡꯒꯪ ꯄꯥꯟꯕꯁꯦ ꯑꯃꯅ ꯇꯤꯡꯒꯪ ꯄꯥꯟꯗꯕꯅꯦꯕ
ꯇꯤꯡꯒꯪ ꯄꯥꯟꯗꯕꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯃꯌꯥꯡꯇꯣꯟꯗꯁꯨ ꯗꯦꯁꯀꯤ ꯑꯃꯒ ꯃꯅꯝ ꯀꯌꯥ ꯅꯨꯡꯁꯤꯗꯕ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕ ꯑꯃꯒ ꯑꯅꯤ ꯁꯨꯏꯗꯅ ꯁꯨꯃꯥꯏꯅ ꯃꯨꯛꯊ꯭ꯔꯨꯕꯤꯗꯁꯨ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯔꯒ ꯃꯅꯝ ꯀꯌꯥ ꯌꯥꯎꯗꯕ ꯑꯃꯁꯨ ꯂꯩꯕꯅꯦꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤ ꯆꯥꯅꯔꯛꯄ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯡꯇꯣꯟꯗꯨꯅꯦꯕ ꯃꯌꯥꯡꯇꯣꯟꯅꯤ ꯁꯣꯔꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯑꯗꯣ ꯑꯅꯧꯕ ꯊꯥꯗꯣꯛꯄꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯐꯕꯒꯤ ꯃꯅꯥꯁꯦ ꯁꯤꯒꯤ ꯃꯅꯥꯗꯤ ꯀꯥ ꯍꯦꯟꯅꯗꯤ ꯆꯥꯎꯒꯟꯗꯕꯅꯤ ꯑꯗꯣ ꯁꯤꯁꯤꯗꯤ ꯑꯅꯧꯕ ꯊꯥꯗꯣꯛꯄ ꯃꯌꯥꯝ ꯄꯥꯛꯑꯦꯗꯣ ꯑꯗꯨꯒ ꯑꯃ ꯑꯩꯅ ꯍꯥꯏꯕ ꯑꯃ ꯗꯦꯁꯀꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯝ ꯃꯅꯥꯒ ꯐꯖꯕꯅꯦꯕ ꯍꯥꯏꯗꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯒ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒ ꯃꯅꯝꯗꯤ ꯌꯥꯎꯗꯕꯅꯦꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯇꯤꯡꯒꯪꯒ ꯄꯥꯟꯕꯗ ꯁꯤꯗ ꯇꯤꯡꯒꯪꯒ ꯄꯥꯜꯂꯤꯁꯦ ꯁꯤꯅ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯅꯔꯛꯄꯗꯨꯅꯦꯕꯀꯣ ꯃꯅꯝ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯅ ꯃꯥ ꯁꯣꯛꯎꯕ ꯌꯥꯗꯦ ꯏꯁꯤꯡꯒ ꯆꯥꯏꯕꯁꯦ ꯁ꯭ꯋꯥꯏꯁꯦ ꯑꯁ ꯃꯅꯝꯁꯦ ꯉꯥꯎꯕꯖꯥꯠꯅꯤ ꯁꯤꯒꯤ ꯅꯨꯡꯁꯤꯕꯗ ꯁꯤꯁꯤꯃ ꯐꯖꯅ ꯆꯥꯎꯍꯟꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯅꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯦꯛꯇ꯭ꯔꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯕꯅꯤꯅꯀꯣ ꯈꯔ ꯆꯥꯎꯍꯜꯂꯒ ꯃꯅꯥ ꯍꯦꯛꯄ ꯌꯥꯔꯅꯤ ꯑꯗꯨꯅ ꯁꯤꯁꯤꯃ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗ ꯁꯤꯁꯤꯃꯗꯤ ꯌꯥꯝ ꯐꯩꯅꯦ ꯈꯣꯠꯅꯦꯅ ꯍꯦꯛ ꯂꯥꯛꯄꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤꯗꯕꯨ ꯂꯥꯛꯄ ꯃꯤ ꯑꯣꯏꯔꯣ ꯃꯨꯛꯊ꯭ꯔꯨꯕꯤꯁꯤꯗ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯋꯦꯕ ꯃꯤꯁꯤꯡꯁꯦ ꯁꯤꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯁꯣꯝꯗ ꯄꯣꯠ ꯈꯤꯇꯪ ꯊꯥꯗꯣꯛꯈꯤꯒꯦ ꯄꯣꯠ ꯈꯔ ꯆꯔꯥ ꯊꯥꯗꯣꯛꯀꯗꯕ ꯂꯩ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯎꯠꯆꯔꯛꯑꯒꯦ